आकाशवाणी इम्फाल नोलिनी देवी पाउ पाजरी हानगी मुख्यमंत्री राधा विनोद कोइजमना हाइरी मियांगी अना लायेंगी सेलगी पोलुम हंताहनबदा जन औषधि केंद्र सिंगना अचौबे थौदांग लौरी ngasi Imphal gi Chingmairongda Pradhan Mantri Bharatiya Jan Aushadhi Kendra gi sayolom chupna sathagadaba miyamda magun leiba generic hidak singi kanabagi matangda bab tahanaba rally ama hodoklaba tungda Sri Radha Vinod na wangangki mangna hai hidak mamal wangun badagi nagarik amatana tangai phadaba na layengi khudong saba phangdabadu center sing asina kokhan bangamlagani Madugi mamangda Sri Radha Vinod na rally adu Chingmairong khongnang ani karaktagi lamthaki Rally atuna assembly lambi phawraga kangla phawba chaluraba tungda hanagi mafamda amuk halakhi Tamenglong jila ki tawsem block na sinduna ngasi Biksit Bharat Ji Ramji gi maramda miyambo bab tahanabagi campaign ama Tamenglong district headquarters ki Saitino inda pangthokre Thauram de wangang buda tawsem block ki pi namsu be na hai Biksit Bharat Ji Ramji scheme asi kusuman matam chana phanghanaba amsong kheti puron pibada thengta handanaba thabak phangdabagi allowance phanghanabagi hena mating leiba thaurang amani Thauram tu tawsem sub division ki khunggang kaya ki luching basing saruk yakhi Pradhan Mantri Narendra Modi na hari lau chingu haibasina Bharat ki sanmil on ki mapung oba masak oiri Agriculture and Rural Transformation haiba teamda ngasi pangthokiba post budget webinar amada wangang bada Sri Modi na hai lau chingu asi Bharat ki tungkoina sanagadaba sakhutpagi khongchat ki madu oiba yumbi amasuni Wakalun asida sarkarna lau chingu ki sector bu mapangan kankhatlale haina so Pradhan Mantri na phungdokhi Mapan Thauram Mantralaya ki Secretary West CB George na hairi hauzik nongchup Asia da oirakliba phibam Pradhan Mantri Narendra Modi amasung Finland ki Rashtrapati Alexander Stubb na kupna yangsinkre New Delhi sida pangmising da wangang pada pangmising na hanglakpa wang amagi pakumda Sri George na hai Lojingba ani na nongchup Asia ki phibam yauna Bharat amasung Finland ki swarthada leiba wafam kaya marum khanaki mang hai lebak ani ki leinari pamari gi mayon pumnamak yauna hiram kayada paksana warisanaki warisana ba atu da Ukraine gi lan gi matang da su khanaki Mapan Thauram Raja Mantri KT Burden Singh na hairi Global South ki oina samudra gi lamdam tangdu leitana chakothan bahai basi tangai phate New Delhi tangasi raisina dialogue lisingani kuntaruk ki nini senba numita mantri gi warol piratuna mahak na hai Bharat ki warip sing asi leba ki swatana lamjing oiraga lopani karigumba kanagumba chungsinaba kangbu amataga mari leinate Nongsup Asia ki lan ngasi tare ni sure kwadigi nawa pawda Iran na mafam kaya da landakre aduga America Israel ki apunba lanmina so nongna landakre hairi Israel Defense Forces na Iran ki missile kaya masak khangdokpa ngamle hairi amiramda Bahrain hai Iran na Bahrain ki konung Manamada hotel ama amasung mi leiba building ani da landakhi adubo asi anati thokide UAE na sumakogi air defense na Iran dagi kapsilakpa missile amasung drone kaya kapthakre hairi Amaramda Israel na Beirut Hezbollah gi commander Z Ali Juma hatkre madugi mamangda Israel gi Navy na Tripoli gi mafam amada Hamas gi commander Wasim Atala Ali hatkre hairi Madak asida America ki Rashtrapati Donald Trump na Iran ki Islamic Revolutionary Guard Corps da khulai thatukna changjaraknaba amuk hanna appeal tokre Nepal ki Parliament mikhalda Rashtriya Swatantra Party na seat humpuda mangsil thari seat chama humpu manga ki mikhal asigi phol pumnamak ngasi numidang phawbada phanglaba yai hairi Ningsing bayai Nepal ki mikhal asi santi oina pangthoki amasung sada humpu gi sangda bot thadanaba thokna rakhi bot masing thiba ngarang numidang wairamdagi hokibani ICC Men's T20 World Cup lisingani kuntaru ki final da Bharat amasung New Zealand thengna rakani final match lakliba nomaijung numita Ahmedabad ki Narendra Modi Stadium da numidang pung 3 ta sanagani ICC Men's T20 World Cup ki itihas da defending champion amana amuk hana final changba Bharat na ahanba oire pauloi jari